ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯔꯩꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯅꯨꯔꯩꯕꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯅꯨꯔꯩꯕꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯂꯩꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯏꯁꯤꯡ ꯆꯥꯏꯕ ꯂꯥꯛꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯒꯥꯔꯤ ꯑꯃ ꯖꯔ ꯖꯔ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯕꯤꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯁꯤꯡ ꯆꯥꯏꯔꯤꯕ ꯑꯗꯨ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯊꯦꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯃꯨꯂꯤꯀꯨꯜ ꯀꯨꯝꯊꯔꯛꯏ꯫ ꯗꯥꯏꯔꯦꯛꯇꯔ ꯊꯦꯕ ꯍꯥꯟꯅꯅ ꯅꯨꯔꯩꯅ ꯃꯁꯛ ꯈꯪꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯨꯔꯩꯕꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯊꯦꯕꯅ ꯌꯥꯔꯦ ꯍꯧꯒꯠꯂꯣ, ꯅꯪꯕꯨ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤꯔꯣ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯅꯨꯔꯩꯕꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯥꯏꯔꯦꯛꯇꯔ ꯊꯦꯕꯅ ꯐꯩ ꯑꯗꯣ ꯑꯩꯁꯦ ꯅꯪꯒ ꯋꯥ ꯑꯃ ꯇꯥꯟꯅꯒꯦ ꯑꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯁꯨꯝꯗꯧꯕꯅꯤꯅꯦꯍꯦ, ꯍꯟꯗꯛꯁꯨ ꯅꯪꯁꯤ ꯐꯤꯂꯝ ꯑꯃ ꯀꯨꯝꯗꯕ ꯌꯥꯗ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯐꯤꯂꯝ ꯑꯁꯤꯅ ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯅꯝꯈꯤꯕꯗꯨꯗꯒꯤ ꯈꯤꯇꯪ ꯇꯣꯡꯉꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯔꯩꯕꯤꯅ ꯀꯔꯝꯕ ꯃꯑꯣꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯊꯦꯕꯅ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯍꯣꯔꯔꯒꯤ ꯐꯤꯂꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯕꯨꯠ ꯄꯦꯠ ꯇꯝꯅꯕ ꯍꯤꯡꯆꯥꯕꯤ ꯀꯣꯠꯆꯥꯕꯤꯒꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯨꯂꯤꯀꯨꯜꯅ ꯍꯟꯗꯛꯀꯤ ꯁꯀ꯭ꯔꯤꯞꯁꯤꯗꯤꯅꯦ ꯃꯃꯜ ꯇꯥꯡꯈ꯭ꯔꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯅꯝꯒꯗꯧꯔꯤꯕ ꯐꯤꯂꯝꯅꯤꯅꯦ ꯏꯆꯜ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯔꯩꯕꯤꯅ ꯕꯨꯠꯀꯤ ꯐꯤꯂꯝꯗꯤ ꯑꯩ ꯅꯝꯕꯀꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯏꯍꯦ, ꯅꯪꯕꯨ ꯕꯨꯠꯀꯤ ꯃꯐꯝꯗ ꯆꯪꯉꯨꯆꯣ ꯑꯗꯨꯒ ꯅꯝꯒꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯃꯦꯀꯞ ꯀꯩꯀꯩ ꯈꯔ ꯇꯧꯔꯒ ꯅꯝꯕꯩ ꯋꯥꯅꯤ, ꯅꯪꯅ ꯁꯥꯔꯤꯕ ꯍꯦꯔꯣꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯛ ꯁꯥꯒꯗꯕꯅꯤꯅꯦ꯫ ꯅꯪꯅ ꯚꯥꯞꯇꯣ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯔꯩꯕꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯈꯜꯂꯛꯈꯤꯒꯦ, ꯀꯔꯝ ꯀꯥꯟꯗꯒꯤ ꯅꯝꯕ ꯍꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯂꯤꯀꯨꯜꯅ ꯈꯨꯝꯃꯤ, ꯑꯗꯨꯒꯤꯗꯤꯅꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤꯁꯤꯗ ꯑꯗꯨꯝ ꯍꯧꯔꯗꯧꯕꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯑꯌꯥꯕ ꯂꯧꯔꯤꯕꯅꯤ, ꯑꯇꯩ ꯂꯣꯏ ꯌꯥꯅꯍꯧꯔꯦ, ꯅꯪꯒꯤ ꯁꯪꯒꯗꯕ ꯃꯇꯝ ꯂꯩꯔꯕꯗꯤ ꯍꯧꯔꯁꯤꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯔꯩꯕꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯥꯏꯔꯦꯛꯇꯔ ꯊꯦꯕꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯒꯦ, ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯣ, ꯑꯗꯨꯒ ꯁꯨꯇꯤꯡ ꯇꯧꯒꯗꯕ ꯅꯨꯃꯤꯠꯇꯣ ꯀꯩꯗꯧꯉꯩꯗꯅꯣ ꯍꯥꯏꯕꯗꯣ ꯗꯥꯏꯔꯦꯛ ꯑꯦꯛꯖꯦꯛꯇꯣ ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯗꯥꯏꯔꯦꯛꯇꯔ ꯊꯦꯕ ꯆꯠꯈ꯭ꯔꯤ꯫ ꯅꯨꯔꯩꯕꯤꯅ ꯆꯥ ꯊꯛꯈꯤꯅꯕ ꯍꯥꯏ, ꯑꯗꯨꯕꯨ ꯆꯥ ꯊꯛꯄꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ, ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯁꯨ ꯆꯪꯂꯨꯒꯗꯕ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯊꯦꯕ ꯑꯃꯗꯤ ꯃꯨꯂꯤꯀꯨꯜꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯨꯔꯩꯕꯤꯒꯤ ꯃꯄꯥ ꯕ꯭ꯔꯤꯖꯤꯠꯇꯣ ꯄꯔꯞ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯨꯕꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯅꯨꯔꯩꯕꯤꯅ ꯗꯥꯏꯔꯦꯛꯇꯔ ꯊꯦꯕꯒ ꯃꯨꯂꯤꯀꯨꯜꯒꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯔꯩꯕꯤꯅ ꯑꯅꯧꯕ ꯐꯤꯂꯝ ꯁꯨꯇꯤꯡ ꯑꯃꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯕꯅꯤ, ꯑꯩꯁꯨ ꯃꯈꯣꯏꯅ ꯄꯥꯎ ꯍꯦꯛ ꯄꯤꯔꯛꯄꯒ ꯐꯤꯂꯝ ꯑꯗꯣ ꯆꯠꯄ ꯍꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯤꯂꯝ ꯅꯝꯕꯁꯨ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯔꯩꯕꯤ ꯍꯟꯗꯛ ꯃꯍꯥꯛꯅ ꯅꯝꯂꯤꯕ ꯕꯨꯠꯀꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯍꯦꯛ ꯅꯝꯕ ꯃꯤꯀꯨꯞꯇꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ, ꯄꯪꯀꯤꯗ ꯀꯤꯕ, ꯄꯪꯄꯥꯗ ꯄꯥꯈꯠꯄ, ꯀꯔꯤꯅꯣ ꯈꯪꯗꯕ ꯀꯌా ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯐꯤꯂꯝ ꯁꯨꯇꯤꯡ ꯑꯗꯨꯒꯤ 18ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯔꯩꯕꯤ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯇꯥꯎꯕꯒꯨꯝ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯕꯤꯁꯦ ꯐꯃꯨꯡꯗ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ パꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯨꯌꯥꯔꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫
ꯇꯧꯒꯗꯧꯔꯤꯕ ꯁꯤꯜ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯀꯤꯕ ꯃꯇꯥꯡ ꯑꯃ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯅꯨꯔꯩꯕꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯐꯥꯛꯇꯣꯛꯇꯨꯅ ꯄꯥꯕ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯗꯥꯏꯔꯦꯛꯇꯔ ꯊꯦꯕꯅ ꯍꯧꯖꯤꯛ ꯐꯤꯂꯝ ꯅꯝꯕ ꯑꯗꯨ ꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯌꯥꯕ ꯄꯤꯔꯛꯄꯗꯒꯤ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯤꯂꯝ ꯑꯗꯣ ꯅꯝꯕ ꯍꯧꯔꯛꯏ ꯅꯨꯔꯩꯕꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯈꯨꯌꯥꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯠ ꯁꯝꯂꯒ ꯆꯠꯈꯤꯕꯗꯨꯗ ꯅꯨꯔꯩꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯁꯥꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯦꯡ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯕꯤꯒꯤ ꯃꯅꯥꯍꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯔꯗꯣ ꯐꯨ ꯂꯥꯎꯅ ꯀꯥꯝꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯀꯥꯝꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯁꯣꯔ ꯑꯗꯣ ꯐꯨ ꯂꯥꯎꯅ ꯀꯥꯝꯁꯤꯜꯂꯛꯄ ꯑꯗꯨꯒꯤ ꯁꯥꯎꯐꯝ ꯐꯪꯕꯗ ꯅꯨꯔꯩꯕꯤ ꯁꯠ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯣꯔ ꯀꯥꯝꯁꯤꯜꯂꯛꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯊꯦꯕꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯑꯗꯨꯃꯥꯏꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯒꯗꯕ ꯅꯠꯇꯦ ꯃꯥꯡꯂꯣꯝꯗ ꯁꯨꯃꯥꯏꯅ ꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯕꯤꯅ ꯍꯧꯖꯤꯛꯇ ꯁꯣꯝꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯁꯣꯔ ꯀꯥꯝꯁꯤꯜꯂꯛꯄꯒꯨꯝꯅ ꯀꯥꯝꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ ꯍꯣꯏꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ ꯍꯨꯠ ꯂꯩꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯇꯧꯕꯒꯤꯗꯤ ꯃꯥꯡꯗ ꯁꯨꯃꯥꯏꯅ ꯁꯤꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯐꯣꯟꯁꯦ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯁꯨꯃꯥꯏꯅ ꯐ꯭ꯂꯥꯁ ꯀꯥꯞꯄꯒ ꯇꯨꯡꯗ ꯌꯦꯡꯒꯗꯕꯀꯣ ꯍꯥꯏꯗꯤ ꯅꯪ ꯇꯧꯗꯣꯏꯁꯤ ꯃꯩꯁꯨ ꯂꯥꯛꯇꯕ ꯃꯇꯝ ꯑꯣꯏꯕꯀꯣ ꯑꯗꯒꯤ ꯅꯪꯒꯤ ꯁꯤꯗꯩꯁꯤꯗ ꯉꯥꯜꯂꯤꯕ ꯀꯦꯟꯗꯜꯁꯤꯒꯤ ꯃꯉꯥꯜꯁꯤꯅꯁꯨ ꯁꯣꯝꯒꯤ ꯅꯥꯀꯟꯁꯦ ꯎꯗꯕ ꯑꯗꯨꯅꯅꯦ ꯅꯪꯅ ꯎꯗꯕꯗꯒꯤ ꯅꯪꯒꯤ ꯐꯣꯟꯁꯦ ꯊꯛ ꯂꯥꯎꯅ ꯊꯜꯂꯒ ꯊꯣꯛ ꯌꯦꯡꯕꯗ ꯈꯪꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯔꯩꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯨꯔꯩꯕꯤ ꯑꯃꯨꯛꯀꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯤꯜ ꯑꯗꯨꯒꯤ ꯃꯈꯥ ꯅꯝꯊꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯔꯩꯕꯤꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯣ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯐ꯭ꯂꯥꯁ ꯀꯥꯞꯇꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯪꯒꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯠ ꯂꯥꯎꯅ ꯅꯥꯜꯂꯛꯄꯒꯨꯝ ꯅꯥꯜꯂꯛꯄꯗ ꯅꯨꯔꯩꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯑꯣꯏꯅ ꯌꯦꯡꯊꯣꯛꯏ ꯅꯨꯔꯩꯕꯤꯅ ꯑꯗꯨꯝꯅ ꯐ꯭ꯔꯪ ꯆꯣꯡꯂꯛꯄꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯂꯥꯏꯠꯇꯣ ꯃꯊꯪ ꯑꯣꯟ ꯇꯧꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯅꯨꯔꯩꯕꯤ ꯐ꯭ꯔꯪ ꯆꯣꯡꯕꯗꯨꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯕꯤꯅ ꯃꯍꯥꯛꯀꯤ ꯃꯅꯪꯒꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯜꯂꯛꯂꯝꯃꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯕꯗ ꯀꯔꯤꯅꯣꯅꯦ ꯅꯨꯔꯩꯅꯕꯤ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅೋ ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯅꯨꯔꯩꯕꯤ ꯈꯪꯗꯦ ꯑꯩꯁꯦ ꯀꯩꯅꯣꯃ ꯇꯧꯔꯤ ꯅꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯐꯤꯂꯝꯁꯦ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗ꯭ꯔꯒ ꯈꯪꯗꯦ ꯏꯁꯥꯁꯦ ꯀꯩꯅꯣꯃ ꯏꯇꯧ ꯇꯧꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯥꯏꯔꯦꯛꯇꯔ ꯊꯦꯕꯅ ꯁꯦ ꯅꯪꯒꯤ ꯋꯥꯈꯜꯅꯅꯦ ꯄꯪꯈꯟꯗ ꯈꯟꯖꯟꯕꯗꯒꯤꯅꯦ ꯍꯤꯂꯨꯁꯤꯅꯦꯁꯟ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ ꯐꯤꯂꯝ ꯍꯥꯏꯕꯁꯤꯗꯤ ꯐꯤꯂꯝꯅꯤ ꯀꯦꯃꯦꯔꯥꯅ ꯅꯝꯃꯒ ꯑꯗꯨꯗ ꯃꯥꯜꯍꯟꯕꯒꯤ ꯋꯥꯅꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯀꯔꯤꯅꯣ ꯅꯪꯕꯨ ꯍꯟꯗꯛ ꯈꯛꯇꯪ ꯐꯤꯂꯝ ꯅꯝꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯅꯨꯔꯩꯕꯤ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ ꯉꯁꯤꯒꯤꯗꯤ ꯁꯨꯇꯤꯡ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯁꯨꯇꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ ꯍꯌꯦꯡꯗꯤ ꯌꯥꯝꯅ ꯃꯜꯂꯕ ꯌꯨꯝ ꯑꯃꯗ ꯅꯨꯔꯩꯕꯤꯁꯦ ꯃꯪꯂꯥꯟ ꯑꯃꯗ ꯆꯠꯄꯒꯤ ꯃꯇꯧꯒꯨꯝ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯅꯨꯔꯩꯕꯤꯅ ꯇꯨꯝꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯑꯇꯩ ꯑꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗ ꯃꯍꯥꯛꯅ ꯂꯩꯔꯒ ꯂꯥꯏ ꯇꯤꯟ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯪꯂꯥꯟ ꯑꯃ ꯃꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯑꯣꯏꯒꯗꯧꯔꯤꯕ ꯑꯇꯦꯛꯄ ꯌꯨꯝ ꯑꯗꯨꯗ ꯅꯨꯔꯩꯕꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯆꯠꯇꯨꯅ ꯐꯤꯂꯝ ꯁꯨꯇꯤꯡ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯆꯥꯎꯔꯕ ꯑꯣꯐꯤꯁ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁ ꯑꯁꯦ ꯈꯨꯜ ꯑꯃꯗ ꯂꯩꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯨꯔꯩꯕꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯗꯥꯏꯔꯦꯛꯇꯔ ꯊꯦꯕ ꯑꯃꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯒ ꯇꯧꯗꯨꯅ ꯅꯨꯔꯩꯕꯤꯒꯤ ꯃꯃꯥ ꯅꯣꯅꯤꯇꯥꯒ ꯌꯥꯎꯅ ꯃꯈꯣꯏ ꯂꯥꯛꯂꯤ ꯃꯐꯝ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯁꯥꯒꯗꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯅ ꯖꯒꯣꯏ ꯁꯥꯒꯗꯕ ꯂꯥꯏꯔꯦꯝꯕꯤ ꯁꯥꯒꯗꯕꯁꯤꯡ ꯂꯣꯏꯅꯃꯛ ꯌꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯑꯔꯥꯞꯄꯗꯒꯤ ꯃꯐꯝ ꯑꯗꯨ ꯎꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯕꯤꯅ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯗ ꯍꯪꯉꯤ ꯀꯔꯝ ꯇꯧꯕ ꯃꯐꯝꯅꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯊꯦꯕꯅ ꯃꯐꯝꯁꯦ ꯋꯥꯔꯤꯁꯤꯗꯁꯨ ꯌꯥꯎꯔꯤꯕ ꯑꯆꯧꯕ ꯕꯤꯜꯗꯤꯡ ꯑꯃ ꯌꯨꯝ ꯃꯩ ꯆꯥꯛꯄꯗꯒꯤ ꯍꯥꯏꯕꯗꯤ ꯕꯤꯜꯗꯤꯡ ꯑꯗꯨ ꯆꯥꯛꯄꯗꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯃ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯕꯤꯜꯗꯤꯡꯗꯨ ꯑꯁꯤꯁꯤꯅꯤ ꯑꯁꯤꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯝꯒꯗꯧꯔꯤꯕꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯔꯩꯕꯤꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯐꯤꯂꯝ ꯅꯝꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ
ꯋꯥꯔꯤꯗꯨꯅꯒ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗꯒ ꯌꯨꯝꯐꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯁꯦꯡꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯆꯠꯇꯅ ꯅꯝꯃꯛꯄ ꯑꯁꯤꯗꯗꯤ ꯅꯨꯔꯩꯕꯤ ꯇꯁꯦꯡꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯜꯂꯕꯁꯨ ꯇꯟꯅ ꯑꯗꯨꯃꯛ ꯐꯤꯂꯝ ꯑꯗꯣ ꯃꯈꯥ ꯁꯠꯊꯅ ꯑꯗꯨꯃꯛ ꯀꯨꯝꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯃꯗ ꯃꯈꯣꯏꯒꯤ ꯂꯩꯅꯅꯕ ꯆꯦꯠꯅ ꯆꯥꯅꯅꯕ ꯄꯨꯝꯅꯃꯛ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯁꯨꯇꯤꯡ ꯍꯧꯔꯦ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯅ ꯅꯨꯔꯩꯕꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯆꯥꯎꯔꯕ ꯕꯤꯜꯗꯤꯡ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯑꯗꯨꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯄ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯀꯥꯏꯗꯨꯅ ꯇꯣꯏꯗꯨꯅ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯃꯆꯦꯠꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯨꯁꯤꯟ ꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯇꯨꯕꯠ ꯁꯝꯗꯨꯅ ꯆꯠꯄꯒꯤ ꯃꯃꯤ ꯅꯨꯔꯩꯕꯤꯅ ꯎꯕꯗꯣ ꯑꯗꯨꯅꯤ ꯅꯝꯒꯗꯧꯔꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯝꯕ ꯍꯧꯔꯛꯄꯗ ꯅꯨꯔꯩꯕꯤꯅ ꯌꯥꯝꯅ ꯀꯤꯈꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯕꯤꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯦꯛ ꯑꯇꯦꯛꯄ ꯑꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯄꯩꯈꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃ ꯁꯝꯗꯨꯅ ꯆꯠꯈꯤꯕꯗꯣ ꯅꯨꯔꯩꯕꯤꯅ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯁꯥꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯗꯨꯅ ꯅꯝꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯅꯝꯂꯛꯄ ꯑꯗꯨꯗ ꯅꯨꯔꯩꯕꯤꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯦꯛ ꯑꯇꯦꯛꯄꯁꯤꯡ ꯄꯩꯈꯠꯂꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯐꯤꯖꯣꯜ ꯑꯃꯨꯕꯤ ꯁꯦꯠꯄꯤ ꯑꯃ ꯇꯨꯕꯠ ꯁꯝꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯅꯨꯔꯩꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯁꯥꯈꯤ ꯑꯗꯨꯕꯨ ꯅꯨꯔꯩꯕꯤꯅ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯀꯔꯤꯅꯣ ꯎꯁꯨ ꯎꯗ꯭ꯔꯤꯉꯩꯗ ꯈꯪꯂꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅꯅꯕ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯕꯤꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯑꯃ ꯆꯠꯈ꯭ꯔꯕꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯥꯏꯔꯦꯛꯇꯔꯅ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯅꯪꯕꯨ ꯆꯠꯇ꯭ꯔꯤꯅꯦ ꯀꯔꯤꯝꯇ ꯁꯦ ꯍꯟꯖꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯔꯤ ꯅꯨꯔꯩꯕꯤꯗꯤ ꯀꯔꯤꯅೋ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯉꯥꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯠꯀꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯃꯥꯟꯅꯕꯤꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯔꯩꯕꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯒ ꯄꯨꯜꯂꯛꯄꯁꯤ ꯍꯟꯗꯛ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯈꯤꯗ꯭ꯔꯤ ꯅꯪ ꯑꯁꯦꯡꯕꯒꯤ ꯍꯧꯖꯤꯛ ꯑꯃ ꯆꯠꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯎ ꯂꯩꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯔꯩꯕꯤꯅ ꯑꯁꯦꯡꯕꯒꯤ ꯆꯠꯈꯤꯃꯤ ꯍꯥꯏꯔꯛꯄꯗ ꯅꯨꯔꯩꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯀꯤꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤꯅ ꯃꯈꯣꯏ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯐꯤꯂꯝ ꯑꯗꯨ ꯅꯝꯊꯔꯤ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯨꯇꯤꯡ ꯇꯧꯕꯗꯣ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯈꯣꯏꯅ ꯌꯨꯝ ꯍꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯕꯅꯤ ꯅꯨꯔꯩꯕꯤ ꯋꯥꯃꯟꯈꯤꯕꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯕꯣꯝ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯍꯤꯞꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯍꯦꯛ ꯍꯤꯞꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯂꯣꯠꯁꯤꯟꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯛꯇꯝ ꯂꯥꯡꯂꯒ ꯅꯪꯅ ꯃꯌꯥꯝꯗ ꯎꯠꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅꯁꯨ ꯍꯥꯏꯔꯤ ꯂꯣꯠꯁꯤꯟꯈ꯭ꯔꯕ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯧꯊꯣꯛꯄꯤꯔꯒꯅꯨ ꯂꯣꯠꯁꯤꯟꯕꯒꯤ ꯂꯣꯠꯁꯤꯟꯕ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯈ꯭ꯔꯁꯅꯨ ꯑꯩꯒꯤ ꯋꯥꯔꯤ ꯀꯅꯥꯅꯁꯨ ꯇꯥꯈꯤꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯗ ꯅꯨꯔꯩꯕꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯅꯨꯔꯩꯕꯤ ꯍꯟꯗꯛ ꯃꯍꯥꯛꯅ ꯅꯝꯂꯤꯕ ꯐꯤꯂꯝ ꯑꯁꯦ ꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯅꯣꯡꯉꯥꯜꯂꯛꯄ ꯑꯗꯨꯗ ꯐꯤꯂꯝ ꯁꯨꯇꯤꯡ ꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯛꯂꯤ ꯑꯗꯨꯕꯨ ꯅꯨꯔꯩꯕꯤ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯃꯁꯥ ꯉꯝꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯊꯦꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯃꯨꯂꯤꯀꯨꯟꯖꯥꯎꯅ ꯃꯈꯣꯏ ꯃꯤꯑꯣꯏ 2-3 ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯨꯔꯩꯕꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯅꯨꯔꯩꯕꯤꯕꯨ ꯊꯦꯝꯂꯤ ꯅꯨꯔꯩꯕꯤ ꯀꯔꯤꯅꯣ ꯃꯤ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯐꯤꯂꯝꯅꯕꯨ ꯑꯁꯦꯡꯕ ꯑꯣꯏꯕ ꯌꯥꯕ꯭ꯔꯃꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯔꯩꯕꯤꯅ ꯐꯤꯂꯝꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯋꯥꯔꯤꯗ ꯑꯁꯦꯡꯕ ꯑꯣꯏꯕ ꯐꯤꯂꯝ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯗꯨ ꯀꯨꯝꯂꯤꯕ ꯃꯤꯁꯤꯡꯗꯨꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯅꯍꯥꯛ ꯇꯥꯕ꯭ꯔꯣ ꯂꯥꯏꯑꯣꯛꯅ ꯍꯥꯏꯕ ꯅꯍꯥꯛ ꯇꯥꯈ꯭ꯔꯕ꯭ꯔꯕ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯜꯂꯦꯅꯦ ꯑꯁ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯀꯤꯒꯜꯂꯦ ꯈꯪꯉꯝꯃꯗꯤ ꯑꯇꯣꯞꯄ ꯅꯦꯛꯆꯔꯝꯒꯗꯕꯅꯤꯗ ꯅꯪꯅꯁꯨ ꯍꯥꯟꯅ ꯍꯥꯏꯗꯤ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯅꯨꯔꯩꯕꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯁꯤꯗꯩꯗꯤ ꯅꯨꯔꯩꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯨꯇꯤꯡ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯃꯤ ꯁꯥꯃꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯛ ꯏꯇꯠ ꯇꯠꯇꯅ ꯎꯏ ꯐꯤꯂꯝ ꯑꯁꯦ ꯍꯦꯛ ꯅꯝꯕ ꯍꯧꯔꯛꯄꯗꯒꯤ ꯐꯤꯂꯝ ꯑꯁꯤ ꯅꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯈ꯭ꯔꯕꯅꯤ
ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗꯁꯨ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯣꯠꯁꯤꯟꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯕꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯣꯠꯁꯤꯟꯈ꯭ꯔꯕ ꯋꯥꯔꯤ ꯑꯁꯤ ꯄꯨꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯞꯂꯒ ꯆꯠꯈꯤꯕꯅꯤ ꯑꯩ ꯇꯁꯦꯡꯅ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯅꯨꯔꯩꯕꯤꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯥꯏꯔꯦꯛꯇꯔ ꯊꯦꯕꯅ ꯃꯗꯣ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯟꯕ ꯑꯗꯨꯅꯅꯤ ꯇꯧꯔꯛꯂꯤꯕꯗꯣ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯀꯤꯕꯨ ꯀꯤꯔꯕꯗꯤꯅꯦ ꯄꯥꯡꯈꯣꯛꯂꯥꯅ ꯂꯥꯏ ꯁꯥꯏ ꯍꯥꯏꯗꯅ ꯐꯔꯦ ꯅꯪ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣ ꯑꯗꯨꯒꯅꯦ ꯍꯌꯦꯡꯗꯤ ꯍꯧꯅꯕ ꯇꯧꯁꯤꯀꯣ ꯐꯤꯂꯝ ꯑꯁꯤꯁꯨ ꯂꯣꯏꯗꯣꯔꯕꯅꯤ ꯅꯪꯕꯣ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅꯦ ꯑꯁꯨꯝꯅ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕ ꯃꯇꯨꯡꯗ ꯗꯥꯏꯔꯦꯛꯇꯔ ꯊꯦꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯃꯦꯟ ꯌꯥꯎꯅ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯆꯠꯅꯅꯕ ꯇꯧꯔꯛꯄꯗ ꯅꯨꯔꯩꯕꯤꯅ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯗꯨꯕꯨ ꯂꯩꯍꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤ ꯃꯥꯒ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯅꯤꯡꯉꯤ ꯀꯅꯥ ꯇꯥꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯗꯒꯤ ꯅꯨꯔꯩꯕꯤ ꯑꯃꯗꯤ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯃꯈꯣꯏ ꯑꯅꯤꯇꯪ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯕꯤꯅ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯗꯨꯗ ꯇꯁꯦꯡꯅꯃꯛꯀꯤ ꯅꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯛꯄꯅꯣ ꯀꯌꯥꯝ ꯀꯨꯏꯈ꯭ꯔꯕ ꯋꯥꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯃꯗꯨꯗꯤ ꯆꯥꯎꯔꯕ ꯑꯣꯐꯤꯁ ꯑꯃ ꯃꯩꯅ ꯆꯥꯛꯄꯗ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯁꯤꯈꯤ ꯃꯔꯛ ꯑꯗꯨꯗ ꯑꯣꯐꯤꯁ ꯑꯗꯨꯗ ꯅꯧꯅ ꯊꯕꯛ ꯌꯥꯎꯔꯛꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯑꯃꯁꯨ ꯌꯥꯎꯈꯤꯕꯅꯤ ꯃꯍꯥꯛ ꯈꯨꯡꯒꯪꯗꯒꯤꯅꯤ ꯈꯨꯡꯒꯪ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕ ꯈꯨꯜ ꯑꯃꯗꯒꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯂꯥꯛꯇꯨꯅ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯀꯞꯈꯤꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯍꯥꯏꯔꯝꯕ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯅꯁꯨ ꯍꯥꯏꯈꯤꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯍꯥꯛꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯁꯇꯦꯜꯗ ꯊꯝꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯅꯅꯤ ꯅꯍꯥꯛꯅ ꯍꯣꯁꯇꯦꯜꯗ ꯂꯩꯕꯒꯤ ꯁꯤꯜ ꯈꯔ ꯌꯥꯎꯔꯤꯕꯗꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯒꯨꯝꯂꯕ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯃꯨꯁꯤꯟ ꯃꯨꯕ ꯀꯌా ꯑꯃ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯍꯥꯏ ꯑꯗꯨꯅꯤ ꯅꯍꯥꯛꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯇꯝꯗ ꯍꯦꯛ ꯇꯧꯔꯤꯕꯗꯣ ꯃꯍꯥꯛꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯁꯥꯈꯤꯅꯥ ꯈꯔꯗꯤ ꯑꯗꯨꯃꯛ ꯄꯤꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯧꯑꯣꯏꯔꯨꯗꯕ ꯖꯥꯠꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤꯗꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯅꯈꯤ ꯑꯃꯗꯤ ꯃꯤꯑꯣꯏ 4ꯁꯨ ꯁꯤꯈꯤ ꯃꯁꯤꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯄꯨꯊꯣꯔꯛꯇꯨꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯈꯔ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯣꯏꯅ ꯅꯝꯊꯣꯛꯂꯤꯕꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯔꯩꯕꯤꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯨꯁꯤꯟ ꯃꯨꯕ ꯃꯌꯥꯝ ꯑꯃ ꯎꯈꯤ ꯍꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯗꯨꯅ ꯍꯣꯏ ꯎꯈꯤꯕ ꯖꯥꯠꯅꯤ ꯃꯗꯨ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯀꯦꯟ ꯄꯤꯕ ꯖꯥꯠꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯔꯩꯕꯤ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯗꯨꯗ ꯐꯔꯅꯤ ꯑꯣꯖꯥ ꯌꯧꯕꯤꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯋꯥꯔꯤ ꯍꯥꯏꯕꯁꯤꯗꯤ ꯋꯥꯔꯤꯅꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯗꯨꯗꯤ ꯈꯖꯤꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯟꯕꯅ ꯍꯦꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯔꯩꯕꯤꯁꯨ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯊꯦꯕ ꯃꯣꯂꯤꯀꯨꯜ ꯑꯃꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯑꯁꯨꯝ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯅ ꯑꯣꯖꯥ ꯑꯉꯥꯡꯁꯤ ꯇꯁꯦꯡꯅ ꯉꯥꯎꯕ ꯍꯦꯟꯖꯤꯟꯈ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯍꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯊꯦꯝꯗꯨꯅ ꯅꯧꯗꯨꯅ ꯇꯧꯔꯒꯅꯦ ꯅꯝꯇꯅ ꯐꯤꯂꯝꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯣꯖꯥ ꯅꯪꯒꯤ ꯀꯦꯃꯦꯔꯥꯗ ꯎꯏ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯂꯣꯠꯁꯤꯟꯒꯗꯕꯅꯤꯀꯣ ꯃꯗꯨ ꯂꯤꯛ ꯑꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯂꯤꯛ ꯑꯣꯏꯈ꯭ꯔꯕꯗꯤꯅꯦ ꯐꯤꯂꯝ ꯑꯁꯤ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯁꯨ ꯐꯤꯂꯝꯁꯤꯒꯤ ꯁꯦꯟ ꯍꯟꯖꯤꯜꯂꯕ ꯃꯇꯨꯡꯗ ꯆꯍꯤ 1 ꯂꯩꯔꯀꯥꯟꯗꯅꯦ ꯄꯨꯊꯣꯛꯎ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯑꯣꯖꯥ ꯅꯨꯔꯩꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯆꯨꯝꯗꯤ ꯆꯨꯝꯃꯤ ꯑꯣꯖꯥ ꯍꯣꯏꯗꯦ ꯑꯗꯨꯒꯤ ꯋꯥꯗ ꯂꯣꯠꯁꯜꯂꯨ ꯍꯥꯏꯕꯅꯤꯅꯦ ꯐꯔꯦ ꯀꯦꯃꯦꯔꯥꯗ ꯎꯏ ꯍꯥꯏꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯣꯠꯁꯤꯟꯒꯗꯕꯅꯤ ꯗꯤꯂꯦꯠ ꯇꯧꯒꯦꯒ ꯇꯧꯈꯣ ꯑꯣꯖꯥ ꯑꯩꯅ ꯃꯗꯨ ꯗꯤꯂꯦꯠ ꯍꯟꯖꯤꯟ ꯇꯧꯔꯕꯅꯤ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇꯃꯛ ꯌꯥꯎꯔꯝꯃꯤ ꯑꯩꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯜꯂꯤꯕꯅꯤ ꯃꯥꯏꯕ ꯇꯥꯟꯅꯔꯤꯕꯅꯤ ꯃꯥꯏꯕꯅ ꯍꯥꯏꯕꯗ ꯑꯩꯒꯤ ꯐꯤꯂꯝꯁꯤ ꯐꯖꯅꯗꯤ ꯍꯤꯠ ꯆꯠꯀꯅꯤ ꯃꯤꯁꯤꯡꯅꯅꯦ ꯀꯣꯛ ꯀꯥꯏꯅꯕ ꯃꯈꯩ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯆꯧꯕ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪꯂꯒꯅꯤꯗꯅ ꯍꯥꯏꯔꯛꯂꯕꯅꯤ ꯐꯔꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯩꯒꯤꯗꯤ ꯐꯤꯂꯝ ꯍꯤꯠ ꯆꯠꯂꯒ ꯂꯣꯏꯔꯦ ꯅꯨꯔꯩꯕꯤꯕꯨ ꯉꯥꯎꯔꯛꯑꯒꯅ ꯑꯩꯅ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤꯗ꯭ꯔꯥ
asomna hainaraga mayamdo sakri masigi matung haujikti film madugi atopa sil mathang namtharakpana Nuraibi hena masa nungairakta kira thodok kaya thokpa horoklei numito Nuraibi film madugi shooting du khara thenge haiduna mamaga lona hobe mayum lomda halakpani director thebana mahapu yum adugi get phawba thinbiramlibani masidagi director theba amadi makoi miui sing chatkhaba matungda Nuraibi amadi mahaki mama Nonita para imung lomda changlai matam maduta Nuraibi na mamang tharibani tunglomdana mama Nonita na wari sadona laklibani matam maduta Nuraibi na au kai haigima asumna on thoropada Nonita na a karibo adi nangoda kaimta haikidena adamna hairakpada Nuraibi na karino imana haujikta ingonda wamtang haigingai khona khamidudi adamna hairakpada Nuraibi gi mama Nonita na ho yarasi sangasi lao asomna hairaga sangminarakli thongado Nonita na lonsalle madugi matungda Nuraibi mahaki kada changlaga phamung aruda phamlaga karino ne haiduna wakhal mawon khandrun leiri madugi matung Nuraibi na ima haiduna korokli matam maduta Nonita na kari amuk torobage haiduna changakli matam maduta Nuraibi na aigi mobile di haiduna hanglakpada Nonita na haima aigi bekta yahobani asomna hairaga Nonita na mahaki bektagi mobile ado laururaga Nuraibi da piri matam maduta Nuraibi na ngasai shooting tawringaida aina video na mo haikibadu nambra haiduna hangai matam maduta Nonita na hoi namkibani haiduna khomi adumna hayralaba matungda Nonita di adumak chatkhri masigi matung Nuraibi na mahana shooting tawringai matamda namkiba video ado mahana yengakli jingnaba khar leibadagini madugi matungda Nuraibi na karigumba ukhi madudi Nuraibi na chakhumda injang semlingai matamni matam maduda mahaki matunglomda kanagumba ma satkhiba sagadawribani adumna saganabagi tawringai tungda but sariba mamanabi aduna hek satkhibaga tancha aduda mahakna soige haiduna thamliba alu ama masa matumta tangkhai taraktuna pukham adugi mathakta leikhibado uri pukham mathakta yawriba alu aduna tangkhai takhibadu kana amatana uhoba natti Nuraibi na shooting tawringai matamdadi khanghoba natti mahakna khaidatlaga thamkhibagumna aduma khallibani madu urubada Nuraibi di makutaki phone makhada takhiba khanghodi Nuraibi masa ado thak nituna mama bu kanna kauba horokli asumna Nuraibi na mama Nonita kanna korokpaduda Bridget jauna kari torba chano haiduna chensilakli matam madu Nuraibi na ima buthoe haiduna Nuraibi di kappa horokli matam maduta Bridget na karaigano butpo haiduna hanglakpada Nuraibi na mobile da hairakpadagi Bridget na mobile adu lokhatuna karino mana haribasibo haiduna yengli atupu mahana yengdadi makoigi shooting tawbagi launaba khonaba nokpa soibadagi makoi nongnaba na singbado adu oduna leiri Bridget na kaidorage ha si kaidore haibano asomna hairakpada Nuraibi na alu soibagi matang tunglomda kanagumba ma chatkhiba sabagi shooting matang adu yengu hairakpadagi Bridget na hangatlaga yengi adumna hanjan jengdabasu Bridget na kai toroge se tungda namanabi si chatkhiba sari si mangairene adumna hairakpada Nuraibi na as pamung siri alu sobi matang yengo karana soirake yengo adumna hairakpada Nonita su ha karino ne haiduna mahaksu yenglai adumna yenglakpadati Bridget amadi Nonita swai laukhrei matamaduda makhoi anina hai isa nupina hada kumliba film masida yawriba sibu karino nati masibu mone editing tawthulaga tawribra natragana asumna hairakpada Nuraibi na mafam aduda adumna tawkadaba sin amata yawki haiduna tammi masidagidi Bridget na su mahaki hadaki film mase tongnabagi damak hairi mataw asumna hainaraba matung haujikti Bridget amadi Nonita su satkri Nuraibi su adumak mahaki kada lehori matam adu haukhri ahingi matam waisalakli matamdu pung ama khara helaklabani Nuraibi na yama nungaina tumduna leiringai matam maduda
नुरैबीगी मनाक्ता नुपी अमा लाक्तुना नहांगना आइना तौगुनु हाइबा थबक असि मखा ताना असुमक तरोक्लबनिना आइबु फत्ते हाइगनु असोमना हारमलगा नुपी अदो चटख्रे मतम मदुदा नुरैबीना ngaikho haiduna nupi adugi matung inaduna tanarakli adubu nupi adudi adumak chatkhibana matungda tanaba phanglamdi lapna chaliba nupi adugi manaktamna nuraibi asum tanarakli matamaduda nupi ado mallaba yum amada changkhri matamaduda nuraibi adusu yum adugi manungda karino na hana aingonda hairamlibadubo haiduna changsiluri matam aduda yamna solaba mayang yamna kangshallaba ahal ani leiramli ahal ani do hinglibra sikhrabra gyan tabnati ahal ani ado amana nupini amana nupani matamaduda nuraibina yenglaga nupi aduda kanano makoisina haidun hangakli nupi ado mai lai thorakti adumak ahal aduda yengron leiribani matamaduda nuraibi gi mamangda leplibi nupi aduna kapladuna wari adu liba horokli ngasidagina sahi kharagi mamangda aise aikoigi imaga pabungana luna chana tobibada natana aise achouba mi ama oinabagi damakta yamna kana honaki madugi matung ai thabak ama fangjaduna khullasidagi khara chalaga leiriba office aduda ai haksi thabak ama fangjabadagi office karakhi adubu aina office karakpa matamda afamatu leramliba nipa sing aduna aingonda yamna hainadaba miyeng yengrakhi maram asidagi nongma numidang wairam ama makoina aibu khudong chaba lawnaba honarakpada yamna muknaba thoki maram asidagi di office aduda leiriba miyusing aduna aibu pharaga thamanaba honarakhi adumna lakna phana tawrokpa aduta soibadagi ai tusanbadagi machin tumba pot amada jungduna khutakta ai sikhi madugi matungda makoi pakhatuna yamna thunamak aibu huntoklamlaga makoi senakhri somdadi ayasa office adugi ka amada adumak tadun leikhi thaudok adugi matangda mathangi nongalakpada aibu mayama thengnabadagi aibu police na puduna chakhi aigi damakta solaba ima ipa aduna karisu tawbangam khidi maramaduna aibu asibadamak mangjai haibaduni adumak leikhri adubu aigi thawai bereldi chatpa phawa haibadi lairam blenda phawa chatpa ngamdra adumak leikhi madugi matung aina nongma aibu hatkhiba miyusinga to haranabagi damakta office ado aina mai thakhibani asama tawduna electric puriba adudagi mai howanduna makhoi tumnanaba aina mai thadokhi asomna makhoi singado loinamak halaba matung haujikti makhoi singi thawai ado aigi ikhada thamduna makhoi boina sijinaribani aduga aisu lairamlen jobangam haujiksu office aduda adumak leiri aigi warriors kana amatana khangba yadi lithokpasu yadabani karigumbada lithokpa khanghanba thoklabadi miyoy ado aina chairak pigani aduga nakhoina karigumba lithoke khanghange hairokadi aingonda thokhiba asengba thodok adumak utkadabani adu warabadi aina nakhoibu kaisu toroi adumna hairakpada nuraibina adu warabadi nahak matau karamna lairamlenda yobungam gaduribano haidun hangi matamaduda nuraibina makhoisu hatpa loikri adubu aige thawai meraldi mafam masada adumak leiri aibu kanagumba ahaiba amaiba amatanasu lanbiba ngamdrei aduga ayumfam masida ningamdana leiri haibase amaiba amatana khangbidrei adumna hairakpada nuraibina adu warabadi aina amaiba ama puduna sungsoi sotrana ginakta laktuna hojik laitin khurumlaragi adumne he haibaga khanghauduna nuraibido mikap khangthok tholakhi mahana mikap tholakpada mahaki akoibada mahaki mama mapa amadi makhoigi lekaigi miyoi khara aduga makokta koget jetpa amaiba amasu leiramlei tawriba singasida nuraibidi punga ngakli nuraibina aibu kari tawkhrabage haidun hangakli matamaduta nuraibigi mama nunitana ibema nahak singara ngahingdagi hawalaga pangkita chatli adu natana koilaw lauduna cheli madugi sumathakta nahakse pochai punamak palangal langkhaiba aikhoida bawga inthuduna aikhoibu chikke tawba namet nana langkhatuna nasa longthek thikuna karino ma tawba horokpadagi aikhoi mayam nangbu pharaga amaiba kauduna yenghalamliba sini aduga amaiba singasina mathang wahang hanglakpada nahakna haikribadudi
ꯅꯪꯕꯨ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯀꯅꯤ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯞ ꯑꯗꯣ ꯂꯩꯔꯝꯂꯦꯟꯗ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯀ ꯅꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯨ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯇꯥꯍꯧꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯔꯩꯕꯤꯁꯨ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯧꯈꯤꯕꯗꯣ ꯃꯪꯂꯥꯟ ꯑꯃ ꯅꯠꯇꯦ ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯥꯛꯀꯤ ꯇꯥꯏꯕꯪꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗꯅ ꯆꯠꯄ ꯑꯣꯏꯅ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯪꯖꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯔꯩꯕꯤꯅ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯑꯃ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯈꯪꯕꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯊꯦꯕ ꯑꯃꯗꯤ ꯔꯥꯏꯇꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯣꯂꯤꯀꯨꯜ ꯌꯥꯎꯅ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯖꯥ ꯄꯨꯖꯥ ꯀꯌꯥ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯔꯩꯕꯤꯒꯤ ꯃꯁꯥꯗ ꯑꯃꯨꯛ ꯐꯠꯇꯕ ꯊꯋꯥꯏꯒꯨꯝꯅ ꯎꯍꯜꯂꯤꯕ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯇꯧꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯔꯩꯕꯤꯁꯨ ꯃꯈꯥ ꯇꯥꯅ ꯐꯤꯂꯝ ꯑꯗꯣ ꯑꯃꯨꯛ ꯀꯨꯝꯊꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯃꯉꯣꯟꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯣ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯇꯨꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯕꯅ ꯃꯤꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯕ ꯌꯥꯝꯅ ꯌꯦꯡꯅꯕ ꯑꯃ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯔꯩꯕꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯅ ꯂꯩꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯈꯔ ꯁꯝꯖꯤꯟꯖꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯋꯥꯔꯤꯁꯤꯡꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯡꯍꯟꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ